Malem pumbada lepalita na sandoraliba tamthiraba laina laisat ama oiriba coronavirus na maram oiduna leibak asidasu lockdown chathaduna lagli. Manipur dasu lainga asina haukiba March thadaki lockdown chatharagli. Lockdown na maram oiduna chathokpa yadaba miyam punba yadaba tanatana potchei leiba phangnatabagi awab kayam su mayamnari. Sairak asida petrol pump da thagdaba thao yumda tanker thaujillaga khaidolaga yonaba honaramba miyoi mapan tanker ga konana phagatkhre. Paogi likhul amagi matungina Wangoi police station gi manung chanba waheng khuman maning laikai da laiba yum amada oil tanker ama thaujillaga lonna thao khaidona ba honare hagi pau phangbadagi ngarang numidang Bisnupur police amasung Wangoi police ki apunba kangbu amana numidang pung 12 rom tabada waheng khuman maning laikai da laiba James kanguzam kauba amagi yumda sangsinbada oil tanker dagi miyoi mapanna thao khaira ka yona ba thorang torambadagi police na makhoi loina mak Hajinki. Police na pharaba miyoi sing adudi Nambol Khabi awang laikai dagi Khomdram Chandramani chahi kunmathoi Irom Birjit chahi kunmathoi amadi waheng khuman maning laikai dagi Leimapokpam Sadananda chahi kuntra taruk Leimapokpam Ajit chahi kuntra nithoi El Boge Kumar chahi nifumanga Kanguzam Ranjit Kumar chahi kuntra Leimapokpam Koireng chahi kuntra manga Konjengbam Vidyasagar chahi kunmari amasung Kanguzam James chahi kuntareni Harba sing adugi manungda waheng khuman gi local club amaki member khar yawi hairi January ba oil tanker adugi number MN05C0364 ni makoi mapan tanker ga konana makha ta bathabak lokhanaba Wangoi police na ngarang numidang lokhat khre hairi